Mayam Boham Mukta, Kali review the Thagatchari, Nasichu, Mayam with the Mutaputolachariba, movie Sigamamina, Bhairavam. Movie rating is IMDb with a 4.5 pangi, Amazon movie C. 30 May 2025, the release of the movie, movie Sigi director, BJ Kanaka Medana. Movie the $2 Saktan Nakivasing Marakta, Belam Konda, Sai Srinivas. Aditi Sankar, Manchu Manos, Nara Rohit, Asinachimani. Movies na box office tan kiba sanpamna 16.75 crores. Movies ki wali ba matamda karigum baso ki balang ki bayaw bataro so mayam na apigani. Movies ki hobo matamda ekhoina asawaram pasayam na pamba pasala chopa MLA mu upa phangli. Mana devi puram hariba lambasir leiba highway ki malakta leiba laisang adugi property jaga do pamli. Lamasi mamang thake matamda NRI amana devi imagi mandi sanabi damda dan tok thom jagani. Aduga mahagasi hauji US ta chalaka settle tokre aduga lamasi gi hauji mamal ori basna karol lising ama muki changni aduga minister ase yamna asawaram kaba amasung pasali yamna chopa misa koibana mahana mahake piye duda nang tawnimba kusitaw adubu mafam asige jaga ase engona pigidabni haidun harakhi tawdu minister aduna khangdre basina masigi mahana pamliba property asigi haktaktagi mahake thawai manduribani habese paw mahak khangjade tha hongi mathungda khoina CI sadananda uba phangli Masu SP officer Latuna Mahaki, Tavakatu post the resign to the Haduna Man SP to the Harke. Madi the Salandana SP to the Harapasi, Tao Homicida in a Uripa Teneripa Mayamadu Urupa Matunda, Mazudagi ISA Masiki Tavakasi, Tawagi, I wonder right at the later Haduna Aimapamasida resignation people are living in Hadun Harake, or Pama Taruba Matanda, SP to the Yaram Day. Madigi SP to Mahata, don't Harapasi, Nana Karikita, Tavakasi resigned to Wapan Libano, Madogi. Detailed explanation singadu phajana iraka engonda samito adu matungda ai nangi thabakki resignation ase aina accept to haibra natragana tawunu haibra do ai kona khalage haduna mana sadananda bu mafam adure thadokhi sadanda mayumda halagaba matungda mahana mamangi tha ahungi mamal thoke basing adugi matangda mahana detail oina iba horkhi madigi sinase koina flashback ki tha ahungi mamangi sinadu u phangli sadanda su khunganga duda habri devi puram hariba lamaduda mahak transfer laki aduga Alo Mayum Madra Mahana Mahaki, Mayumgi possession ado some Tangenbo Matamadra Mahaki Masan Pidoso, Maki Yungi Mangol to the Sanadra me. Tawdo Yum Madra, Talo Tangen Togi Mongadra, Matakaleba Kamla Ama, Makalataraki, Amazon Maki Masan Pidugi, Mako Tasilaki, Ado Mafamadra Sinu, Yan Tuna Sinsilakna, Anganga doing Matwai the Bokan Key. Matosun last than the Masan Pido Mahana can be key. Tabo in Kansing ado, Tawul Matunda. Sadan Rasu Mafamadura Pose Honjamala missing Aduda, Pasasum Pyramid, Aduka, Srinundana Mahana Magi Masana Pigi Matwai can be made Mota, extra Pashakara Pinaba, Tawapamata Maduda, Srinuna, a hen of Pashalo Pande, Ida and Suzeri Patavakasigi, Sel Katang Pam, Hydramha, Wafamadudagi, a hen Basan Pam Logda Vida Adamongsat K. Madodu Urubamatam the Somlakanda Sadan and the Su, Karigumam the Kanjarami. Sadan the Su Sinugi characters Urubamatam the Mahakara interesting way of Personama Mali Haduna. Mahaki details singasi Luna Tigalo Haduna Mahaki missing at the Harame. Madigi Mahaki officer at the Haribasi, Sirinu Haribanu Pati, Mapam Masida Quaidagi, powerful Ivaka Zapati Haribanu Padagi right Henny Hadun Haraki. Tanzatu SP and Mona Fontore, Atuka Haribasi, none of the rivers Agata, Yana powerful Iva Misakani Levini, Amana Gazapati Kobani, Amana Wata Kobani, Makwini Maramda, Makwini details singasi, a Luna Palmi Haduna Mahana, Sadan the Haraki. Madigi Sadan the constable Tuna, Gazapatine. Waldhane Srine Makoy Hongi Wari Siliraki. Gazapati Musum Walda Haribasi, Makoyano Lunatinaba, Mamanabamni, Aduga Makoyne Teneragibasi, Mapa Hataki Tenerapani, Mamataki Matamda, Gazapati Musum Waldagi Mapasi Suyano Lunatinarapa, Marupa Moorami. Walda Hariban Pasi Suyano Satibano Pamani, Aduga Mahaso, Kaligumba, me Amana Patabata was a empty yaramde, Ma me Kudima, Mahana, Luna Pudalatuna Warai, Aduka Mahaki Mayumda, Masana Pamaga Masan P. Mugale. Aduga Wardagi the Piggy Mamisina Punimakawi. Aduga Gazapati Haribana Pasina, Mamataki Matamda Mahagasi, Jamindar Orami. Mapasisu Pasayam la Piba Misagamo Orami, Adubo. Masana Pasi Hataki, Makway Ladder behind the Orami, Somnakanda, Gazapatisu, Mahaki, Mumanungasi, Yamna Wabi, Monga to the Mahasu, Big Palm Dorami. Zaminda will begin Matamasilo, Yuna Maramore, the Mahasu Zaminda will be Punky Trapani. Aduga Mahasi financially credited with Koi, Aduga Mahaki Pisi Mamingasina, Nilimakawi. Nilima Haribun Pisiki, Mahaki Pusiki Pantamasi, and Nikotani, Madudi Mahak, Angang Puk Latuna, Mama Ibasini, Aduga Mahaki no Pasina, Mamataki Matamda,
ꯖꯃꯤꯟꯗꯥꯔ ꯑꯣꯏꯔꯝꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯖꯃꯤꯟꯗꯥꯔ ꯑꯣꯏꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯂꯤꯃꯥꯁꯨ ꯇꯠꯇꯅ ꯃꯍꯥꯛ ꯂꯥꯏꯁꯪ ꯀꯌꯥꯗ ꯆꯠꯂꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯀꯌꯥꯗ ꯆꯠꯂꯗꯨꯅ ꯃꯆꯥꯕꯨ ꯅꯤꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯌꯥꯏꯐꯅꯕꯒꯤ ꯊꯧꯅꯤ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯔꯝꯃꯤ ꯅꯣꯡꯃꯗꯤ ꯒꯖꯥꯄꯇꯤꯒꯤ ꯕ꯭ꯔꯤꯛꯐꯥꯝ ꯑꯗꯨꯗ ꯄꯨꯖꯥ ꯑꯃ ꯊꯣꯛꯏ ꯑꯗꯨꯒ ꯄꯨꯖꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯁꯤꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯃꯁꯨ ꯂꯩ ꯃꯕꯣꯛ ꯍꯥꯏꯁꯤꯅ ꯗꯦꯕꯤ ꯏꯃꯥꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯇ꯭ꯔꯁꯇꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯙꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯙꯥ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯤꯂꯤꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯇꯧꯕꯇꯕꯨ ꯋꯥꯔꯙꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯤꯂꯤꯃꯥ ꯐꯅꯌꯥꯝ ꯁꯥꯎꯅꯤꯡꯕ ꯇꯧꯔꯒꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯕꯨ ꯈꯝꯖꯤꯜꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯏꯒꯤ ꯄꯨꯖꯥꯗꯨ ꯇꯧꯈꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗꯦꯕꯤ ꯏꯃꯥꯒꯤ ꯄꯨꯖꯥ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯗꯦꯕꯤ ꯏꯃꯥꯗ ꯊꯣꯟꯒꯗꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯕꯦꯡꯛꯇꯒꯤ ꯄꯨꯔꯛꯇꯨꯅ ꯇ꯭ꯔꯁꯇꯤ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯍꯦꯛ ꯂꯥꯏ ꯁꯦꯕꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯇꯧꯔꯝꯃꯤ ꯃꯁꯤꯗ ꯒꯖꯥꯄꯇꯤ ꯑꯃꯁꯨꯡ ꯋꯥꯔꯙꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯔꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯀꯝꯗꯧꯅ ꯃꯈꯣꯏꯒ ꯊꯦꯡꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯒꯖꯥꯄꯇꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯨꯏꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯁ꯭ꯔꯤꯅꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯠꯂꯗꯨꯅ ꯍꯨꯏ ꯑꯗꯨꯗꯒꯤ ꯒꯖꯥꯄꯇꯤꯕꯨ ꯀꯟꯈꯤ ꯒꯖꯥꯄꯇꯤꯕꯨ ꯀꯜꯂꯕꯅꯤꯅ ꯒꯖꯥꯄꯇꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨ ꯄꯣꯔꯛꯈꯤ ꯒꯖꯥꯄꯇꯤꯅ ꯁ꯭ꯔꯤꯅꯨ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒꯨꯝꯅ ꯌꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯋꯥꯔꯙꯥ ꯑꯃꯁꯨꯡ ꯒꯖꯥꯄꯇꯤꯒ ꯇꯤꯟꯅꯔꯛꯄ ꯀꯧꯕꯅꯤꯅ ꯋꯥꯔꯙꯥꯒꯁꯨ ꯁ꯭ꯔꯤꯅꯨꯒ ꯈꯪꯅꯔꯛꯈꯤ ꯒꯖꯥꯄꯇꯤꯒꯤ ꯃꯕꯣꯛꯅ ꯁ꯭ꯔꯤꯅꯨꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯨ ꯈꯪꯍꯟꯗꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯌꯣꯛꯂꯛꯈꯤ ꯑꯗꯨꯒ ꯁ꯭ꯔꯤꯅꯨ ꯑꯁꯤ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯒꯖꯥꯄꯇꯤꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯒꯖꯥꯄꯇꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯒꯖꯥꯄꯇꯤꯗ ꯃꯍꯥꯛꯅ ꯋꯥ ꯑꯃꯠꯇ ꯂꯣꯠꯈꯤꯗꯦ ꯁ꯭ꯔꯤꯅꯨꯒꯤ ꯌꯥꯝꯅ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯋꯥꯔꯙꯥꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯁ꯭ꯔꯤꯅꯨꯕꯨ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯥꯈꯤ ꯕꯟꯙꯟ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯅꯨꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛꯅ ꯔꯥꯈꯤ ꯁꯤꯕꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯁ꯭ꯔꯤꯅꯨꯕꯨ ꯃꯥꯃ ꯍꯥꯏꯗꯨꯅ ꯀꯧꯖꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯏ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯗꯥꯅꯟꯗꯁꯨ ꯁ꯭ꯔꯤꯅꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯁ꯭ꯔꯤꯅꯨ ꯑꯁꯤ ꯒꯖꯥꯄꯇꯤꯒꯤ ꯔꯥꯏꯠ ꯍꯦꯟꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯍꯣꯇꯦꯜ ꯕꯣꯏ ꯑꯣꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯁ꯭ꯔꯤꯅꯨꯅ ꯃꯍꯥꯛꯅ ꯆꯥ ꯁꯔꯚ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯨꯅ ꯆꯥ ꯑꯗꯨ ꯀꯁꯇꯃꯔ ꯑꯃꯗ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯁꯇꯃꯔ ꯑꯗꯨꯅ ꯁ꯭ꯔꯤꯅꯨꯕꯨ ꯊꯤꯅ ꯆꯩꯔꯗꯨꯅ ꯒꯖꯥꯄꯇꯤꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯏꯁꯦ ꯑꯁꯨꯒꯨꯝꯅ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯀꯁꯇꯃꯔꯗꯨꯕꯨ ꯃꯍꯥꯛꯅ ꯇꯝꯊꯤꯅ ꯐꯨꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁ꯭ꯔꯤꯅꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯐꯠꯇꯕ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯗꯥꯅꯟꯗꯅ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯒꯖꯥꯄꯇꯤꯒꯤ ꯃꯁꯦ ꯅꯨꯄꯥ ꯔꯕꯤꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯔ ꯉꯥꯎꯁꯟꯅꯕ ꯈꯔ ꯂꯝꯍꯦꯟꯕ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯁꯕꯤꯅꯥꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯕꯤꯅꯥ ꯑꯁꯤ ꯃꯕꯨꯛ ꯀꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯁꯕꯤꯅꯥꯅ ꯔꯕꯤꯟꯗ꯭ꯔꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯕꯤꯟꯗ꯭ꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯖꯥꯇꯤꯁꯤ ꯃꯥꯟꯅꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯕꯤꯅꯥꯕꯨ ꯑꯦꯛꯁꯦꯞ ꯇꯧ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯕꯤꯟꯗ꯭ꯔꯅ ꯁꯕꯤꯅꯥꯗ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯅꯪꯒ ꯂꯨꯍꯣꯡꯕꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯔꯕꯤꯟꯗ꯭ꯔꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯕꯤꯅꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅꯤ ꯁꯍꯔꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯦꯕꯣꯔꯠ ꯇꯧꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯕꯤꯅꯥꯅꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯦꯕꯣꯔꯁꯟ ꯑꯗꯨ ꯌꯥꯅꯤꯡꯈꯤꯗꯦ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯕꯅꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯊꯦꯡꯅꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯅꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯁ꯭ꯔꯤꯅꯨꯒ ꯃꯔꯤ ꯂꯩꯅꯕ ꯇꯥꯔꯒꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯅꯤꯅꯥꯅ ꯁ꯭ꯔꯤꯅꯨꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯔꯤꯅꯨꯅꯗꯤ ꯕꯅꯤꯅꯥꯕꯨ ꯊꯣꯏꯅꯗꯤ ꯈꯜꯂꯨꯕ ꯅꯠꯇꯦ ꯃꯗꯨꯗꯒꯤꯗꯤ ꯁꯕꯤꯅꯥꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯕꯅꯤꯅꯥꯗ ꯍꯥꯏꯔꯝꯃꯤ ꯕꯅꯤꯅꯥꯅ ꯁ꯭ꯔꯤꯅꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯅꯨꯅꯗꯤ ꯕꯅꯤꯅꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯄꯥꯝꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯃꯗꯨꯗ ꯋꯥꯔꯙꯥꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯅ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯅꯤꯅꯥꯅ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯝꯗꯣꯏꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯨꯔꯅꯤꯃꯥꯅ ꯕꯅꯤꯅꯥꯅ ꯁ꯭ꯔꯤꯅꯨꯕꯨ ꯄꯥꯝꯖꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯦꯞꯇꯔ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯛꯂꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯅꯤꯅꯥꯅ ꯁ꯭ꯔꯤꯅꯨꯕꯨ ꯃꯐꯝ ꯑꯃꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯕꯤꯅꯥꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯔꯤꯅꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯕꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯒꯖꯥꯄꯇꯤꯒꯤ ꯃꯁꯦ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯔꯕꯤꯟꯗ꯭ꯔꯒ ꯅꯨꯡꯁꯤꯅꯔꯗꯨꯅ ꯍꯧꯖꯤꯛ
ꯅꯨꯡꯁꯤꯅꯕꯒꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯕꯨꯛ ꯀꯪꯂꯦ ꯑꯗꯨꯕꯨ ꯃꯕꯨꯛ ꯀꯪꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯔꯕꯤꯟꯗ꯭ꯔꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯦꯕꯣꯔꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯅꯪ ꯃꯇꯦꯡ ꯄꯥꯡꯉꯨ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯅꯨꯅ ꯈꯜꯂꯝꯃꯤꯕꯁꯤꯅ ꯁꯕꯤꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯕꯨꯛ ꯀꯪꯂꯤꯕꯁꯤ ꯁ꯭ꯔꯤꯅꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯕꯂꯤꯅꯥ ꯈꯟꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅꯨꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯁꯕꯤꯅꯥꯁꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯤꯖꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯒꯨꯍꯥꯗꯨꯗ ꯆꯣꯡꯊꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯅꯨꯕꯨ ꯕꯂꯤꯅꯥꯅ ꯁꯕꯤꯅꯥꯕꯨ ꯀꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯁ꯭ꯔꯤꯅꯨꯗꯤ ꯏꯔꯣꯏꯕ ꯍꯩꯔꯝꯗꯦ ꯑꯗꯨꯒ ꯕꯂꯤꯅꯥꯅ ꯃꯍꯥꯛꯄꯨ ꯒꯨꯍꯥꯗꯨꯗ ꯁꯕꯤꯅꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯏꯟꯊꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯏꯔꯣꯏꯕ ꯍꯩꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯃꯈꯣꯏꯕꯨ ꯀꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯒꯖꯥꯄꯇꯤ ꯑꯃꯁꯨꯡ ꯋꯥꯔꯗꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯒꯖꯥꯄꯇꯤꯅ ꯁ꯭ꯔꯤꯅꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯍꯥꯏꯕꯗꯤ ꯅꯤꯂꯤꯃꯥꯒꯤ ꯃꯄꯥꯅꯨꯄꯥ ꯑꯁꯤꯅ ꯁꯕꯤꯅꯥ ꯀꯧꯕ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛ ꯀꯪꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯦꯕꯣꯔꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯁꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯖꯥꯄꯇꯤ ꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯔꯕꯤꯟꯗ꯭ꯔ ꯑꯃꯁꯨꯡ ꯁꯕꯤꯅꯥ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯟꯅꯕ ꯃꯇꯝꯗ ꯋꯥꯔꯗꯅꯁꯨ ꯒꯖꯥꯄꯇꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯒꯤ ꯅꯨꯄꯤ ꯅꯤꯂꯤꯃꯥꯒꯤ ꯃꯄꯥꯗꯨꯅꯗꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯌꯥꯅꯤꯡꯉꯝꯗꯦ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯁꯨ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯟꯃꯥꯟꯗꯨ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯈꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯈꯤ ꯅꯤꯂꯤꯃꯥꯒꯤ ꯃꯄꯥ ꯕꯤꯔꯥꯄꯜꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯨꯁꯂꯤꯝ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕ ꯇꯥꯈꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯄꯜꯂꯤꯁꯨ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯌꯨ ꯊꯛꯂꯗꯨꯅ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯋꯥꯔꯗꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯋꯥꯔꯗꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯍꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯔꯗꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯕꯤꯔꯥꯄꯜꯂꯤꯅ ꯋꯥꯔꯗꯕꯨ ꯊꯤꯅ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯂꯤꯃꯥꯁꯨ ꯂꯥꯛꯈꯤ ꯒꯖꯥꯄꯇꯤꯅ ꯀꯩꯊꯦꯜ ꯁꯣꯔꯣꯛ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯐꯖꯗꯦ ꯌꯨꯝꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯍꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯂꯤꯃꯥꯒꯤ ꯃꯄꯥꯗꯨꯗꯤ ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯇꯤ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯗꯗ ꯈꯨꯄꯥꯛ ꯊꯥꯒꯦ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤ ꯈꯨꯄꯥꯛ ꯑꯃ ꯂꯥꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯕꯤꯔꯥꯄꯜꯂꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨꯗ ꯌꯥꯉꯪꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯃꯤ ꯀꯅꯥꯅ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯥꯉꯪ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯁ꯭ꯔꯤꯅꯨꯅ ꯒꯖꯥꯄꯇꯤꯒꯤ ꯃꯄꯥꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯁꯨ ꯁꯥꯎꯕꯅꯗꯣꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯔꯤꯅꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅꯤ ꯑꯩꯒꯤ ꯏꯄꯥꯒꯨꯝꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯎꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡ ꯍꯞꯇꯥ ꯑꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯔꯤꯅꯨ ꯑꯁꯤ ꯒꯖꯥꯄꯇꯤꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯖꯥꯄꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁ꯭ꯔꯤꯅꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯗꯥꯅꯟꯗ ꯑꯃꯁꯨꯡ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯖꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯣꯟꯁꯇꯦꯕꯜꯗꯨꯅ ꯁꯗꯥꯅꯟꯗꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯔꯤꯅꯨ ꯑꯃꯁꯨꯡ ꯒꯖꯥꯄꯇꯤ ꯑꯁꯤ ꯃꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯈꯟꯅꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯃꯈꯣꯏꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯎꯅꯗ꯭ꯔꯗꯤ ꯌꯥꯝꯅ ꯋꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ SP ꯑꯗꯨꯅ ꯁꯗꯥꯅꯟꯗꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ SP ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯆꯠꯂꯣ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯨꯔꯣ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯀꯣꯜ ꯑꯁꯤꯗꯒꯤꯅꯤ ꯁꯗꯥꯅꯟꯗꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯡꯍꯣꯡ ꯍꯣꯡꯗꯣꯔꯤꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯥꯒꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯅꯥꯒꯔꯥꯖꯨꯒꯤ ꯃꯄꯨ ꯑꯁꯤ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨ ꯑꯗꯨ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯥꯒꯔꯥꯖꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯥꯏꯁꯪ ꯑꯗꯨꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯈꯤꯗ꯭ꯔꯦ ꯅꯥꯒꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃ ꯆꯂꯥꯏ ꯑꯗꯨꯒ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯂꯛꯁꯃꯤ ꯇꯣꯀꯤꯁ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯍꯥꯛꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯁꯤꯗ ꯆꯨꯝꯅꯒꯤ ꯐꯤꯂꯝ ꯀꯥꯞꯇꯕꯤꯗ LL ꯐꯤꯂꯝ ꯉꯥꯛꯇ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯇꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯁꯗꯥꯅꯟꯗꯁꯨ ꯃꯤꯅꯤꯁꯇꯔ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯒꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ CI ꯁꯗꯥꯅꯟꯗꯗꯨꯗ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯦꯕꯤ ꯃꯥꯒꯤ ꯂꯥꯏꯁꯪꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨ ꯅꯥꯒꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯗ ꯄꯥꯟꯕ ꯄꯥꯝꯂꯤ ꯑꯗꯨꯒ ꯃꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯗꯥꯅꯟꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯕꯕꯨꯗꯤ ꯇꯧꯒꯦ ꯑꯗꯨꯕꯨ ꯑꯩ ꯄꯩꯁꯥ ꯂꯧꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
ꯅꯪꯉꯣꯟꯗ ꯊꯥꯖꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯗꯣꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥꯁꯤ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯁꯗꯥꯅꯟꯗꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥꯁꯤ ꯂꯧꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯗꯥꯅꯟꯗꯁꯨ ꯃꯆꯥꯅꯨꯄꯤ ꯈꯜꯂꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯨ ꯂꯧꯕ ꯇꯥꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯆꯦ ꯆꯥꯡ ꯑꯗꯨꯗꯤ ꯕꯦꯡꯀꯤ ꯂꯣꯀꯔ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯣꯀꯔꯁꯤꯒꯤ ꯁꯣ ꯑꯁꯤꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯆꯤꯞ ꯇ꯭ꯔꯁꯇꯤꯅ ꯄꯥꯏ ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯆꯦ ꯆꯥꯡ ꯑꯃꯁꯨꯡ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯗꯦꯕꯤ ꯏꯃꯥꯒꯤ ꯄꯨꯖꯥ ꯇꯧꯕꯒꯤ ꯎꯠꯁꯕ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯗꯦꯕꯤ ꯏꯃꯥꯕꯨ ꯁꯤꯕꯤ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯂꯣꯀꯔ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯏ ꯃꯗꯨꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯅꯥꯒꯔꯥꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯂꯧꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯇ꯭ꯔꯁꯇꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯆꯤꯞ ꯇ꯭ꯔꯁꯇꯤꯗꯨ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯤꯞ ꯇ꯭ꯔꯁꯇꯤ ꯑꯣꯏꯔꯤꯕꯁꯤꯅ ꯒꯖꯥꯄꯇꯤꯒꯤ ꯃꯕꯣꯛꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯒꯖꯥꯄꯇꯤꯒꯤ ꯃꯕꯣꯛ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯒꯖꯥꯄꯇꯤꯒꯤ ꯃꯕꯣꯛ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯂꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯍꯧꯖꯤꯛ ꯃꯕꯣꯛ ꯑꯗꯨ ꯁꯤꯔꯕꯅꯤꯅ ꯃꯟꯗꯤꯔꯒꯤ ꯇ꯭ꯔꯁꯇꯤ ꯑꯗꯨ ꯈꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯒꯖꯥꯄꯇꯤꯕꯨ ꯃꯁꯥꯅ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯇ꯭ꯔꯁꯇꯤ ꯑꯣꯏꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯥꯒꯔꯥꯖꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯇ꯭ꯔꯁꯇꯤꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯥꯒꯔꯥꯖꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯕꯨ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯁꯇꯤ ꯑꯣꯏꯕ ꯌꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯈꯪꯕꯤꯗꯕ꯭ꯔꯥ ꯒꯖꯥꯄꯇꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯈꯣꯏꯒ ꯙꯔꯃ ꯃꯥꯟꯅꯗꯕ ꯅꯨꯄꯤ ꯑꯃ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯇ꯭ꯔꯁꯇꯤ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯔꯕꯤꯟꯗ꯭ꯔ ꯑꯃꯁꯨꯡ ꯁꯕꯤꯅꯥ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗ ꯃꯍꯥꯛꯄꯨ ꯇ꯭ꯔꯁꯇꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯁꯤꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯁꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯚꯣꯠ ꯂꯦꯞꯁꯤ ꯑꯗꯨꯒ ꯚꯣꯠ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯗꯨꯅ ꯇ꯭ꯔꯁꯇꯤ ꯑꯣꯏꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯇ꯭ꯔꯁꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯚꯣꯠ ꯂꯦꯞꯄ ꯍꯧꯅꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯒꯔꯥꯖꯨꯁꯨ ꯃꯍꯥꯛ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯖꯥꯄꯇꯤꯁꯨ ꯃꯍꯥꯛꯅ ꯁ꯭ꯔꯤꯅꯨꯕꯨ ꯇ꯭ꯔꯁꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯣꯠ ꯈꯣꯝꯕ ꯍꯧꯅꯔꯛꯈꯤ ꯚꯣꯠ ꯈꯣꯝꯕ ꯍꯧꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯥꯒꯔꯥꯖꯨꯅ ꯋꯔꯙꯥꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯄꯩꯁꯥꯁꯨ ꯀꯌꯥꯃꯔꯨꯝ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯔꯙꯥꯗꯤ ꯉꯥꯡꯅꯔꯤꯕ ꯁꯪꯅꯔꯤꯕꯁꯤꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯎꯠꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯥꯒꯔꯥꯖꯨꯕꯨ ꯊꯥꯖꯈꯤꯗꯦ ꯑꯃꯁꯨꯡ ꯁ꯭ꯔꯤꯅꯨꯕꯨ ꯃꯌꯥꯝꯅ ꯚꯣꯠ ꯄꯤꯔꯗꯨꯅ ꯚꯣꯠ ꯑꯗꯨ ꯀꯥꯍꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯅꯧꯕ ꯇ꯭ꯔꯁꯇꯤ ꯑꯣꯏꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯁ꯭ꯔꯤꯅꯨ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯅꯧꯕ ꯆꯤꯞ ꯇ꯭ꯔꯁꯇꯤ ꯑꯣꯏꯔꯕꯅꯤꯅ ꯒꯖꯥꯄꯇꯤꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯂꯣꯀꯔꯒꯤ ꯁꯣꯁꯤꯡ ꯑꯗꯨ ꯁ꯭ꯔꯤꯅꯨꯗ ꯁꯤꯟꯅꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯂꯤꯃꯥꯗꯤ ꯌꯥꯝꯅ ꯆꯥꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯖꯥꯄꯇꯤꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯊꯟꯗ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯖꯥꯄꯇꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯅꯤꯂꯤꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯃꯤꯟꯗꯥꯔ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯤꯡꯆꯠ ꯎꯔꯣꯡ ꯊꯤꯟꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯤꯅꯁꯨ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕꯒꯤ ꯆꯥꯡ ꯍꯟꯊꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯔꯕꯤꯟꯗ꯭ꯔ ꯑꯃꯁꯨꯡ ꯁꯕꯤꯅꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯪꯅ ꯋꯔꯙꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯨꯍꯣꯡꯕꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯃꯟꯗꯤꯔꯒꯤ ꯇ꯭ꯔꯁꯇꯤ ꯑꯁꯦꯡꯕꯗꯨ ꯑꯣꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯁꯕꯤꯅꯥ ꯑꯃꯁꯨꯡ ꯔꯕꯤꯟꯗ꯭ꯔ ꯂꯨꯍꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯅꯪ ꯑꯁꯤ ꯃꯟꯗꯤꯔꯒꯤ ꯇ꯭ꯔꯁꯇꯤ ꯑꯗꯨ ꯑꯣꯏꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯝꯔꯥꯖ꯭ꯌ ꯑꯁꯤ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯎꯗꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯋꯔꯙꯥꯗꯨꯅ ꯅꯪꯒꯤ ꯂꯣꯏꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯣꯁꯅꯦꯜꯂꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯁꯤꯕ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯁꯥꯝꯔꯥꯖ꯭ꯌ ꯑꯃꯁꯨꯡ ꯅꯪꯒꯤ ꯖꯃꯤꯟꯗꯥꯔꯒꯤ ꯄꯣꯁ ꯑꯗꯨ ꯅꯁꯥꯅ ꯍꯟꯖꯤꯟꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯂꯤꯃꯥꯅ ꯒꯖꯥꯄꯇꯤꯗ ꯋꯥꯁꯛꯍꯜꯂꯝꯃꯤ ꯒꯖꯥꯄꯇꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯔꯦꯁꯄꯦꯛ ꯑꯃꯁꯨꯡ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅ ꯇꯥꯟꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯒꯖꯥꯄꯇꯤꯒꯤ ꯏꯖꯠ ꯁꯟꯃꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯃꯥꯏꯅ ꯇꯧꯕ ꯊꯧꯗꯣꯛꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯗꯨꯗꯤ ꯗꯦꯕꯤ ꯏꯃꯥꯒꯤ ꯂꯣꯀꯔꯗ ꯊꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯅꯀꯂꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯁꯤꯟꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯄꯨꯂꯤꯁꯇ FIR ꯄꯥꯜꯂꯗꯨꯅ
police channel dura leramagi mong am thengnarami mafam madura leriba missing adu yamna nganaba habdo ori warda su yamna ngai aduga local du seneriba misaga du madugi matang da khangde haiduna harakhi madigi gajapati su warda gi manaklai amasong warda amasong Srinubu mafam amada puthokduna mahan hairaklebase sana sing adu aina lothokpani aduga sana asengba sing adu gi muhutta aina nakli sana sing adu thamjanbani ai paisa gi problem khara leibana maram morduna sana sing adu bandop thamdokpani paisa leiraba matungda bandop sing adu amu handokladuna ai local atuda asengba sana adu thamge topuni haiduna harakhi wahom sing adu tarba matamda somna kanda Srinu amasong warda de ngapna loiba haibado waikre madura warda na gajapati da hairaklebasana karigumba nang Pashagi problem lay bataragadi angonda harpa yadabra agidam pirisu yabadu bahadun harai Pare hawkre adubo nang sarenda tokto haidun harakhi madigi mathangi numita somnakanda gajapati su police ta sarenda tokba lagle aduga mafam adumaktada purnima amasung warda su makhogi yumgi chechang adu puraduna police station adu laki aduga mahan hairaklebasi si akhoi yumgi chechang ni aduga devi magi sanali konsing adu masigi yumgi property sinaba man hengani maramaduna yumgi property si thammo aduga Sana sing adu aina porokna pohonagi haidun harakhi amasung gajapati bu mafam adudagi bel tongna na bidang to honaki madigi mafam aduda gajapati ki masenu pa amasung nagaraju su mafam adura sanali konsing adu pudun laglami aduga mahan hairaklibase aina pudun lagliba sanali konsing ase aseng bangaktani aduga masigi sanali konsing aside kanatana puki manate gajapati na lagi sanadi kol sing ase lai resiba matamda makshale haiduna mahana police tongna bidang ta pirobani aduga mafam asida Mayam seran tunang kanabni haidun harakhi madang asile koina khamangam libasi nagarajuna mahake basha putholaduna sanali konsing ase hantokaladuna sanali konsing adu police station da pudu lakibni aduga sanali konsing adu pi bataragadi gajapati bo mafam aduragi maraliti haiduna puthorokpa yana bidamuktani masi plan phumna muksilibase gajapati bo mahaki mi oina bidamuktani madigi sonakanda gajapati chu tholokle gajapati tholokpa bathamadra mahaki pi nilimana haraklibasina yangunagi namana bo warda sinadi Nangmu jelda chatkinaba thamkinaba damuta honari aduga mafam asina mahana property ki chi porokduna mayamda drama tawduna mayami mamita uful chaina honari adubu somna kanda nagaraju haribana pasina mahake paisadu buthokseraduna sana sing ase purdur mafam asira laribani yango kanana pharibno kanana phatribno haibduna sana kanjaro haiduna nirmana somna kanda gajapati da thojan bahorake numidagi matamdana somna kanda gajapati su nagaraju ne Srinu ne amasung Makin pi nilimaga loina na masena paduga yu takna liramli madigi gajapati na nagaraju hairaklibasina nangna aibu kanbiribasi maram sore letuna de kalamoi maramaduna nangna engole pawlibase kalino haiduna mahana nagaraju dhake madigi nagaraju hairaklibasina aina pawlibase mandir adugi property aduni aduga madugi property ki chi adu bank ki lokaram da thono sindra leiri aduga karigoma nangna mandir ki property adugi che chang adu engonda porotuna sinabataragadi aina ngonda lupa karo nifu pigani haidun harakhi somna kanda gajapati haribana pasi so mahakine pina haraklibani paisa nungsa so pamli aduga karigumba masigi thabakse pangthoke haibataragadi wardhana mangone yetkani haibase somna kanda gajapati masamangna su khanglibani wardhana yaro khangna somna kanda gajapati so madugi thabagalu tawroge haidun leblami aduga mandir gi usap thokpa namit amada mahana madugi che adu huralagi haidun lepki Sahi khudingi mandir gi usap thokpa matamda maboka loina na wardaga loina na gajapati su bank aduda sanali konsing adu longlawai damata chatpani aduga usap aduda devi magi sanali konsing adu devi ma da sibiraba matungda usap loiraba matungda sanali konsing adu amuk poraktuna bank adda amuk thambani hawjiti maboksu leitre aduga handa gajapati na silliba plan asina wardabu thaboi khang kayamurumda yelhaladuna mahapu thabak piraduna makong honduna thamba amasong somnakanda Srinubu na bank ta tharaga bank adugi local adudagi devi magi sanali kolawa saraduna che chang adu su pudu lana bidamata plan masin bahorke aduga Srinu na che do puthrakpa matamda nagaraju amasong mahaki mising aduna Srinu da attack to sarani aduga mandir gi che chang sing adu makoina puduna chin khiba sini makoina sileba plan se mandir go so thokuni mi adu lagle uso thokuni mi adu somla kanda wardha da lai tre kara hajan amasong mahaki angang adu school dagi latre khara hajan mahapu thabak chelanduna adumul heli madugi mathakta mahaki gari haibidi mahaki tata singadu kana kuma misaga mala thomjaluduna accident thwe haduna police station da phawfa kawhanke somla kandana Srinu amasong nagaraju so bengadru laki bengadu da security ani masulaki haibidi police ani malaki tharak leba police ani sisu CI salanandana tharak kheba police ngaktani
ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯔꯤꯅꯨꯁꯨ ꯕꯦꯡꯀꯤ ꯂꯣꯀꯔꯗꯨ ꯍꯥꯡꯇꯣꯛꯂꯦ ꯑꯗꯨꯒ ꯍꯥꯡꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯥꯒꯔꯥꯖꯨꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯨꯅ ꯁꯤꯒꯤ ꯆꯦꯁꯤꯔ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯒꯔꯥꯖꯨꯅ ꯃꯗꯨꯒꯤ ꯆꯦ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯙꯥ ꯂꯥꯛꯂꯝꯃꯤ ꯋꯥꯔꯙꯥ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯅ ꯆꯦꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯙꯥ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯒꯖꯥꯄꯇꯤꯗ ꯇꯝꯕ ꯃꯇꯝꯗ ꯒꯖꯥꯄꯇꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯔꯣ ꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯔꯙꯥꯅ ꯃꯍꯥꯛꯀꯤ ꯇꯥꯇꯥꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯕꯅꯤ ꯑꯗꯨꯅ ꯇꯥꯇꯥ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯧꯈꯤꯕꯁꯤ ꯇꯥꯇꯥꯒꯤ ꯃꯄꯨꯗꯨ ꯀꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯙꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤ ꯄꯨꯔꯅꯤꯃꯥꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯋꯥꯔꯙꯥꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛ ꯕꯦꯡꯛ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯁ꯭ꯔꯤꯅꯨꯁꯨ ꯂꯣꯀꯔꯗꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ ꯑꯃꯁꯨꯡ ꯃꯟꯗꯤꯔꯒꯤ ꯆꯦ ꯆꯥꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯅꯗꯨꯅ ꯃꯟꯗꯤꯔ ꯇꯝꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯅꯥꯒꯔꯥꯖꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯟꯗꯤꯔꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪꯅꯤ ꯇꯧꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯐꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯊꯪ ꯆꯍꯤ ꯐꯥꯎꯗꯤ ꯑꯩ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃ ꯍꯦꯛ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯟꯗꯤꯔꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯒꯔꯥꯖꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯖꯥꯄꯇꯤꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯁꯨ ꯅꯥꯒꯔꯥꯖꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦ ꯆꯥꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯥꯏꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯈꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯃꯟꯗꯤꯔꯒꯤ ꯆꯦ ꯆꯥꯡ ꯌꯥꯎꯕꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯔꯙꯥꯅꯁꯨ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯥꯒꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯕꯣꯝꯕꯨꯂꯥ ꯊꯥꯍꯜꯂꯛꯈꯤ ꯕꯣꯝꯕꯨꯂꯥ ꯊꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯅꯥꯒꯔꯥꯖꯨꯅ ꯆꯦ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯔꯙꯥꯅꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯇꯞꯇꯥꯅ ꯐꯨꯅꯔꯛꯈꯤ ꯑꯁꯨꯝ ꯒꯨꯟꯗꯥ ꯀꯌꯥꯃꯔꯣꯝꯒ ꯐꯨꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤꯁꯨ ꯂꯥꯛꯇꯨꯅ ꯐꯨꯅꯕꯗꯨ ꯌꯥꯎꯔꯝꯃꯤ ꯁ꯭ꯔꯤꯅꯨꯁꯨ ꯐꯨꯅꯕꯗꯨ ꯌꯥꯎꯔꯝꯃꯤ ꯁ꯭ꯔꯤꯅꯨꯁꯨ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯣꯡꯕ ꯂꯥꯏ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯥꯏ ꯑꯗꯨ ꯚꯩꯔꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤꯒꯨꯝꯕ ꯁꯤꯟꯗꯨꯔ ꯑꯃ ꯍꯦꯛ ꯇꯩꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯚꯩꯔꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯔꯛꯄ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯅ ꯋꯥꯔꯙꯥꯗ ꯊꯥꯡꯅ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯔꯤꯅꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁ꯭ꯔꯤꯅꯨꯅ ꯒꯖꯥꯄꯇꯤꯒꯤ ꯃꯁꯦꯟ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯡꯅ ꯌꯥꯟꯊꯠꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯒꯖꯥꯄꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯧꯖꯤꯛꯇꯤ ꯒꯖꯥꯄꯇꯤꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯅꯤꯂꯤꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥ ꯂꯩꯀꯟꯅꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯔꯙꯥ ꯑꯃꯁꯨꯡ ꯁ꯭ꯔꯤꯅꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯒꯖꯥꯄꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯋꯥꯔꯙꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁ꯭ꯔꯤꯅꯨ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯁꯤ ꯑꯣꯏꯅ ꯀꯛꯑꯝꯒꯗꯕꯅꯤ ꯃꯈꯨꯠ ꯀꯛꯄꯤꯔꯤꯕꯁꯤ ꯃꯔꯥꯏꯕꯛ ꯁꯥꯕ꯭ꯔꯥ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯟꯗꯤꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯁꯤ ꯅꯥꯒꯔꯥꯖꯨꯅ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯛꯈꯨꯟ ꯑꯁꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯎꯅꯕ ꯆꯪꯉꯛꯈꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗꯨ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩ ꯂꯩꯔꯒꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯗ 60 ꯀꯔꯣꯔ ꯄꯤꯔꯒꯦ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯣꯔ 30 ꯌꯦꯟꯅꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯒꯖꯥꯄꯇꯤꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯣꯔ 60 ꯄꯤꯔꯛꯄ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯌꯥꯅꯤꯡꯂꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯣꯔ 30 ꯃꯨꯛꯇꯤ ꯄꯥꯝꯗꯨꯅ ꯂꯩꯔꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯔꯙꯥꯅꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯔꯤꯖꯦꯛ ꯇꯧꯈꯤ ꯃꯍꯥꯛꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯋꯥꯔꯙꯥꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯟꯗꯤꯔꯗ ꯅꯈꯣꯏꯅ ꯅꯠꯇꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯉꯛꯁꯤꯡ ꯑꯗꯨ ꯀꯛꯊꯠꯂꯗꯨꯅ ꯃꯟꯗꯤꯔꯗ ꯌꯥꯜꯂꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯥꯒꯔꯥꯖꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯙꯥꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯒꯖꯥꯄꯇꯤꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯋꯥꯔꯙꯥꯒꯤ ꯁꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯥꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯔꯙꯥ ꯑꯃꯁꯨꯡ ꯒꯖꯥꯄꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯗꯤ ꯄꯩꯁꯥꯗꯨ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯋꯥꯔꯙꯥꯕꯨꯁꯨ ꯅꯨꯡꯁꯤꯔꯤ ꯃꯃꯥꯟꯅꯕ ꯋꯥꯔꯙꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯁꯨ ꯉꯥꯛꯄ ꯄꯥꯝꯂꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯕꯤꯛ ꯐꯥꯔꯝ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤ ꯁ꯭ꯔꯤꯅꯨꯅꯗꯤ ꯒꯖꯥꯄꯇꯤꯅ ꯌꯨ ꯊꯛꯄꯗꯨꯕꯨ ꯈꯥꯝꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤ ꯌꯨ ꯊꯛꯄ ꯂꯦꯞꯄꯨ ꯌꯥꯈꯤꯗꯦ
ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯙꯥꯅ ꯂꯥꯛꯇꯨꯅ ꯒꯖꯥꯄꯇꯤꯕꯨ ꯀꯧꯔꯦ ꯒꯖꯥꯄꯇꯤꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯔꯙꯥꯅ ꯃꯍꯥꯛꯄꯨ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤ ꯃꯗꯨꯗ ꯒꯖꯥꯄꯇꯤꯅ ꯑꯩꯅ ꯉꯁꯤ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯋꯥꯔꯙꯥꯅ ꯁ꯭ꯔꯤꯅꯨꯗ ꯍꯪꯕ ꯃꯇꯝꯗ ꯒꯖꯥꯄꯇꯤꯅ ꯍꯥꯏꯈ꯭ꯔꯣ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁ꯭ꯔꯤꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯊꯛꯀꯤ ꯃꯇꯝꯗ ꯃꯟꯗꯤꯔꯒꯤ ꯄꯦꯄꯔ ꯑꯗꯨꯒꯤꯗꯃꯛꯇ ꯅꯥꯒꯔꯥꯖꯨ ꯃꯈꯣꯏꯅꯤ ꯗꯤꯜ ꯇꯧꯅꯩ ꯀꯔꯣꯔ 40ꯗ ꯌꯥꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯙꯥꯅ ꯃꯈꯣꯏꯅ ꯁꯤꯜꯂꯝꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯋꯥꯔꯙꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯟꯗꯤꯔꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯅꯠꯇꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯟꯗꯤꯔꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯗ ꯈꯨꯠ ꯊꯤꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯙꯥꯅ ꯒꯖꯥꯄꯇꯤꯗ ꯍꯥꯏꯔꯛꯈꯤ ꯒꯖꯥꯄꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯦꯅꯤ ꯀꯟꯗꯤꯁꯟꯗ ꯃꯟꯗꯤꯔꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗ ꯄꯤꯒꯅꯤ ꯃꯔꯝꯗꯤ ꯑꯩ ꯄꯩꯁꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯔꯙꯥ ꯑꯃꯁꯨꯡ ꯒꯖꯥꯄꯇꯤ ꯃꯈꯣꯏꯅꯤ ꯈꯟꯅꯔꯛꯄꯗꯨ ꯁ꯭ꯔꯤꯅꯨꯅ ꯈꯥꯝꯖꯅꯕ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯤ ꯁꯥꯎꯔꯕꯅꯤꯅ ꯁ꯭ꯔꯤꯅꯨꯗ ꯈꯥꯅꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯅꯈꯤ ꯁ꯭ꯔꯤꯅꯨꯁꯨ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯖꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯅꯤꯁꯤ ꯉꯁꯤꯗꯒꯤꯗꯤ ꯌꯦꯡꯅꯕ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯒꯖꯥꯄꯇꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧꯏ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯆꯦ ꯑꯗꯨ ꯄꯥꯝ ꯇꯥꯔꯒꯗꯤ ꯋꯥꯔꯙꯥ ꯂꯩ ꯇꯥꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯜ ꯑꯁꯤꯕꯨ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯔꯤꯅꯨꯕꯨ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯃꯈꯣꯏꯕꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯔꯤꯅꯨꯕꯨ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯁ꯭ꯔꯤꯅꯨꯁꯨ ꯒꯖꯥꯄꯇꯤꯅ ꯍꯥꯏꯖꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯕ ꯌꯥꯈꯤ ꯁ꯭ꯔꯤꯅꯨꯒꯤ ꯐꯣꯟ ꯑꯗꯨ ꯒꯖꯥꯄꯇꯤꯅ ꯂꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯗ ꯃꯁꯤꯒꯤ ꯐꯣꯟꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯄꯥꯏꯔꯣ ꯑꯗꯨꯒ ꯁꯍꯔ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯃꯤ ꯈꯔ ꯑꯃꯅ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯩꯅꯧꯒꯤ ꯐꯥꯔꯝ ꯑꯃꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯩꯅꯧꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯆꯠꯈꯤ ꯍꯩꯅꯧꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯆꯠꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯤꯒꯤ ꯐꯣꯟ ꯑꯃ ꯂꯧꯗꯨꯅ ꯋꯥꯔꯙꯥꯗ ꯐꯣꯟ ꯇꯧꯏ ꯋꯥꯔꯙꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯋꯥꯔꯙꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯅꯉꯣꯟꯗ ꯉꯁꯤ ꯐꯣꯟ ꯀꯌꯥꯔꯛ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯅꯝꯕꯔ ꯑꯃꯗꯒꯤ ꯇꯧꯔꯛꯄꯅꯤ ꯃꯗꯨꯗ ꯋꯥꯔꯙꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅꯤꯅ ꯉꯥꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯈꯟꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯖꯥꯄꯇꯤꯅꯁꯨ ꯑꯩꯁꯨ ꯃꯗꯨ ꯄꯥꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯑꯝꯇꯗꯤ ꯎꯅꯕ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯙꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯦꯡꯒꯣꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯙꯥꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯦꯡꯒꯣꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯒꯖꯥꯄꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯦꯡꯒꯣ ꯐꯥꯔꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯔꯤꯅꯨ ꯂꯥꯛꯈꯤ ꯁ꯭ꯔꯤꯅꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯖꯥꯄꯇꯤꯗꯤ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯍꯣꯇꯦꯜꯒꯤ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩ ꯇꯥꯍꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯆꯠꯂꯣ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯅ ꯁ꯭ꯔꯤꯅꯨꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯁ꯭ꯔꯤꯅꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤꯅꯗꯤ ꯋꯥꯔꯙꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯅꯤꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯁ꯭ꯔꯤꯅꯨꯗꯗꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯊꯥꯡ ꯇꯦꯟ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯍꯧꯔꯛꯈꯤ ꯋꯥꯔꯙꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯩ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯚꯌꯥ ꯒꯖꯥꯄꯇꯤꯗꯨ ꯄꯩꯁꯥ ꯈꯔ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯨꯝꯕ ꯃꯟꯗꯤꯔꯒꯤ ꯄꯦꯄꯔꯁꯤꯡ ꯑꯁꯤ ꯌꯣꯜꯂꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯖꯕ ꯐꯪꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯄꯤꯊꯣꯛꯈꯤꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯄꯤꯊꯣꯛꯄꯤꯈ꯭ꯔꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯨ ꯂꯩꯇꯥꯔꯒꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯆꯦ ꯑꯗꯨ ꯄꯤꯕꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯋꯥꯔꯙꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦ ꯑꯗꯨ ꯄꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯒꯖꯥꯄꯇꯤꯅꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥꯔꯙꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤꯒꯤ ꯃꯤ ꯑꯃꯒ ꯊꯦꯡꯅꯈꯤ ꯒꯖꯥꯄꯇꯤꯒꯤ ꯃꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯒꯖꯥꯄꯇꯤꯁꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯙꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤ ꯀꯥꯟꯗꯕꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯇꯟꯖꯥꯗꯨꯅ ꯒꯖꯥꯄꯇꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯒꯖꯥꯄꯇꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯀꯔꯥꯏ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯔꯙꯥꯗ ꯍꯪꯉꯤ ꯃꯗꯨꯗ ꯋꯥꯔꯙꯥꯅ ꯂꯥꯛꯂꯦ ꯑꯩꯁꯨ ꯃꯟꯗꯤꯔꯒꯤ ꯆꯦ ꯆꯥꯡ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯗꯤ ꯆꯦ ꯄꯣꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯐꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯋꯥꯔꯙꯥꯁꯨ ꯃꯦꯡꯒꯣ ꯐꯥꯔꯝ ꯑꯗꯨ ꯌꯧꯔꯛꯈꯤ ꯃꯦꯡꯒꯣ ꯐꯥꯔꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ
Purnimana Mongona Fontori. Aduga Purnimana Haralipasina, Gazapati Nabani Yana Dabatu Yana Rahadun Hari, Maduda, Yana Dureda, Equinimal Takasulated the Hadun Hari, Maduda, Payaduni Nakuni Kanavaya the Hadun Haraki, Srinu Libra Hadun Hangi, Madura Mapam the Srinu Salaki, Srinuda Gazapatigi, Mani on a Pamtaba in Janga to Tomoni, Low Hayu Hadun Hari, Maduragidi, Srinuda Bardana Yang Loso Hadun Hari, Maduda, Karinjano Hadun Hapomatamda, Nagia Pam Jangduni, Nakoi Babina Tomoni Hadun Hari. Maduragi Solakana Gazapati su planning of a dollar Livanina, Mana Srinubo Mafamaduragi, Yanga to Loso Hadun Taki, Srinu Sumafamaduragi standing the Chatki. Srinu Mafamaduragi Sakrapamatunda, Somlakanda Wardana, Gazapati Matava the Komana Kofki, Amazon Makoi Masel Punabahorki, Asumusum Punapamata Maduda, Ahamada de Wardana Makoi Kundasangadu, Taptana Fataki, Madagidi Nagarajuna, Mangwada, Edectoroki, Edector Pomatamda. Mahasu Hanbalatin Punarami, Tawata Bukazabatina Mahapo, Doche Yamana, Tiladuna Hatki. Srinusu Somlakanda, Punimagi Mayamda, Ijang Lobalai, Ijang Lobala Pumata Madura Machi Punimara Mahapo, Ijang Mahokari Yang Quadra, Namduna, Sang Chang Pizetan Lemli, Karigum Mahak Rangana Pataragadi, Mana, Wadagi Tawai Sukanjaba Yavani, Tawata Mahak Sagadu, Napusapu, Saraduna Mahak, Hadu Ijanga to Purduna Laki, Ijanga to Purduna Mana. Mango farm at the Yoruba Matamadadi, Mafamadura Mi Kanata Lemdre, Aduga, Mahana Wadabo, Wiko Korami, Adubu, Wadadi, Matak the Hatolatuna, Yakatum Tamlami, Madu Urubamatam Somnakanda, Srinugi Tamoy the Pungai Kai Bahavido Ekre, Matawasuna, Wadasi Pawsi, Mipung Kudimansu Pangatuna, Purnima Sum, Mahaki, Kangasan of Mi Kamarum, Wadagi, Sipamadulaki, Amazon Makoi Mayam, Higna Kapcharami, Matawasuna Purnimana, Wadagi Aruba Matomo Pantolami. Tawadu Punimagi, a Chepatazaba, Middlemi, Madudi, Wadabu, Soydana Gazapatina Halongani Havisini, Maramadramha, Pulista complaint of Balaki, Pulista complaint of Balapa Matamadata, Bafamadur Rivasingadi, Mantrium Sung Nagarazugi, Minga to Widolemle, Aduga, Nagarazusu, Wada Harpachin Rivanina, Gazapatigi against the case file of White Harpamatamda, Makwenta Wabiakidi, Madigi Mafamadada, Sia Sadan the Laki, Aduga Sadana Punimada. Nakwena from Sella Livsikari Hanning Libro Hydro Hapomatamda, Agina Pato, Gazapati Hatkibin Hadun Harry, Madura Sadan and Harry Basana, Gazapati Harripan Pasidi, Wadasi Matamada, Mafam Masilate Havigi Evidence Lay, Masina Tali Basana, Marke Phone Singado, Atope State Amada Marke Missing Aduna Quito Hon Baduni, Karigumba Masigi Matanda, Kanagumba Misagamna, Eyewitness Soidana, Propivanga Matarakadi, Nang Palo have a case to Pang Hadun Harki, Madura Ponimaso, Mahana. Srinu Simopan Pan Hydro Kanjaribani, Aduga, Srinu Amsung, Wadaga, Gazapati Gapuna Lemine have say Mahana Fonto, Matamada Kankibana Maramorduna, Srinu Mahana Kauki, Adubo, Srinu the Polisaduna, Wang Pong to Pomatamadi, Srinuna Gazapati de, Matamaduda, State Wang with the lay Hadun Haraki, Numidra Ayamasong Gazapati, Sargi Wang with the lay Hadun Harakibani, Wapamatarbo Matam the Somnakanda, Punimagi Tamu the Punkai Habitawaki. Mahang Karigidamukta, Sinu si with the Bangali no Hydra Mark Kanchaki Amazon, Sinu the Yanas Hockey, Purimasu Paritrama, police station at the Retole, police station at the Tulapomatamda, Sirunda Mahapo, Kobze, Kamze, Atubo, Somlakanda, Purimaris Hopper Vicre. Puriman Herald Fasana say Kuding Aya Nambo, Nangi Kudan the Rakisipini, Aduga Agi Sasing as Nambo, Mama Hydra Koribani, Aduga, Nahana Asonatory Visakarigano Hydra Mahayam Kopki Amasoyanas Hockey. Srinuna Karigidamata or the Bangan Kibano have a say, Aquina flash vacation never over Fangli, Matudi. Gazapatina, Wada Haluraba Matunda, Ma Maimdale, Maimda Rapomatamda, Somlakanda Gazapati, Captain Leramdi, Mahana Mahake, Lucizaraba Marupatu Haki have a say, Somlakanda, Srinuna di Mahana, Hydrokibaliti, Madudagi, Gazapatina, Srinuda Haragdivasi, Yamuna in the Tema, Nilivasi, Aquina, Mawang de Honadura Lapa, Anganga Fangava Honazabdo, Hobzi, My Pale, Ma Peganenori. Aduga housing Matamasida Karigumba Aina, Sarah Sidalay Haduna, Havidi, Wadan Siba Matamadura AC Sarah Lay Habitaragadi, I will police Kokalakani, Amazon, I will sing the Duna Jela Tankipasuai. Nakoina Tema gave him Aina Jela Lay Habitaragadi, Kamaitogani, Maramaduna ISA, Numit Aduda, Nanga Sargiwang with the Lay Haduna, Habi Hadra Mahara, Kabladuna, Srinuda, emotionally blackmail Toki, Srinu Hariba Pasidi. Gazapatina Haiba Wai Kutamalwina, Line Haraglibo Wine Kanjaba Misagamani, Maramatra Mark Yavata Kibani. Mala Polista, with a Patabanga, Betamuta, Purnima Musum, Marki Masasing Adudi, Sinundagi Mamai Liduna Satpa Hokre,
aduga somnakanda Srinu su Purnima bu mapu ngapi na baitama koitan tana jarami tawuda somnakanda Purnima nadi Srinu bu ngapi ba haibasi laikire aduga mahana nushijaribi vanilla haribana piduna su Srinu bu yamna nushidaba yamna tukuchaba habido wiki nangna itay manili magi pusikana buhona bidamukta nangna itay ma Purnima gi pusi mangalaba natra haiduna mahana su somnakanda Srinu bu intoba horaki mayamna haning bhaja sanu aidi somnakanda Gajapatina haibiduna lojare haiduna Srinu di pura huigumba misagam oiduna leramle Nomadi wadagi masala pati zahriba nupa masasi Gajapatina mayumda lerigi matamadada mapagi laman kumduri bin haiduna Gajapati bu har palaki tawbatabu somnakanda Srinu na tejana mahapu har palakle haibsi kamgadagi karigumba Gajapatina kamki pataragadi teja sibatare haiduna mahana tejabu tumina mafam madurigi puthoraki mahana tholakpa matamadada mahaki thangadu mafam madu tahawe mafam aduda thang adu tanambagi mawng adu uriba matamda mahapu harpa lakliba misagase Gajapati gi masenupa Ravindra na uki amasang paw se Gajapati da tamki Gajapati su somnakanda tejabu hana baidamata somnakanda Ravindra da haiki amasang Ravindra na paw se Minister gi masenupa Nagaraju da tamlami Nagaraju na gari thawduna lakpa matamadada somnakanda Srinu amasang teja se mahaki minmahangda lerambagi mawng adu ukiba matamadada angang adu le agi minmahangda ler haiduna Nagaraju na haraki asam tawduna Nagaraju su angang adu hana baidamata changaki angang adu hana baidamata changpa matamadada Srinu na Nagaraju da mahagasidi angang ni ngapiu haiduna panayamna haijaki adubu Nagaraju na harali basna masigi angang sina ngasi Gajapati bu hana baidamata lakibani aduga hayeng ma aibu hana baidamata lakloi haibagi guarantee kele Nagaraju na yabu ko bolekide matogutu degide somnakanda Srinu si angang si maamani haiduna mahak masana khanjari banina mahana angang adugi mathwai kanabaidamata Nagaraju bu taptana phutatki amasong Thauri mana mahakpo u amada yangkaladuna hatki somnakandana Purnima su mahaki machanapa teja si thiba phangdra haiduna Manila ga lekai khudimagta mahaki machadu bu thiduna leremli madudagidi mafam aduda Srinu laki aduga teja si aiga loinana lei mahak kaisu tawde haiduna re mahakpo khara ngambiu mahak laman khumni haiduna Gajapati bu hana baidamata laki haiduna re tawuda bu somnakanda Purnima nadi mahak si mathawna leiba wadagi machanapa ni ai mangwala chawthokse haiduna re tawuda somnakanda Srinu nadi tejagi mathwaisi bu kaningbagidamata Purnima da haijakibani adubu Purnima nadi yaba kawbolekide Manila da amta gyan tanaba haibiu haiduna Manila da mahana Purnima bu themnabidamta hai adubu Purnima mafam adudagi Manila bu puduna yamna sauna satki madigi somnakanda Srinu na Gajapati gi mayamda lakpa matamadada Gajapati na Srinu da yamna akiba tujungba miyang amuga loinana gyaki matawudu uriba matamda somnakanda Nagaraju si Srinu na harpne haibase Gajapati na kamkarbitala haiduna Srinu di yamna pakali tawbatabu Gajapati na nongmayama puthoduna Srinu dapi aduga mahana hailaklibase kanagumba misagamna Nagaraju bu hadokre aduga aikoigi marakta misagama aikoida game yamna kanna sanabai mawng ama tawri haiduna hairaki Nagaraju si Srinu na halibna haibase hawjifawba Gajapati na khamgadi nate adubu mathangi numita yamna ngakpa thawdo amli thole madudi police station dagi Gajapati da phone tawrki amasong Gajapati bu police station da kawki aduga police aduna haraklibase Nagaraju harpar chenariba misagase Srinu ni mahana harpani haiduna hare aduga yamna thuna police station da law haiduna Gajapati da harakki police station da yawba matamda Gajapati na Srinu na adumna tawramra haiduna harakpa matamda Inspector Satan da haraklibasna nangna hariba wadu mangonam da hayaluni haiduna hare madura kamai tawbuna haiduna Gajapati na Srinu da hangki madura Srinu na asengmaseng adu loina hare haibidi Gajapati na teja hariba angang ase angang ni haibagi wakal phaw khalbi davida mahana angang adu hana bidamata laki maramaduna aina mahapu halpataki teja gi thawai kana bidamata ni haiduna harakki madigi Gajapati da nilimai folai aduga nilimana haraklibasna mahaki mapona pa Ravindra si ngarang numidang dagi thokibadagi halaktre aduga mahaki phone switch off lai haiduna harakki mafam adu taraba matamda somnakanda Gajapati Srinu da muna yangki mada Srinu na haraklibasna Ravindra su mahaki misang adu loinana teja bu hana bidamata lakibani maramaduna aina mahapu halpata krai haiduna harakki madura Gajapati na nangna aduna tawribada karigino haiduna Srinu da hangi mada Srinu na haraklibasna ayase teja gi mamani aduga mahakpu ngakchenbagi daita se aina laukibani aina wasakibani kanaguma misagamana teja bu manganaba tahanaba lakpataragadi makoi amata bu aina lerma tharu haiduna Srinu na hare Gajapati su mayamda chakre aduga police singa aduna somnakanda Srinu bu jela thamkre nongalpa matamda somnakanda Srinu bu kota puthokna bidamata sem sakhi madigi somnakanda CI Sadanda aduna Purnima amasang mahaki imung munungi mising aduga loinana Manila bu kauki
ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯇꯦꯖꯥ ꯑꯁꯤꯅ ꯃꯄꯥꯒꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯁꯤ ꯆꯨꯝꯃꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯃꯥꯡꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯁꯗꯥꯅꯟꯗꯅ ꯄꯨꯔꯅꯤꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯁꯍꯔ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯜ ꯂꯥꯡꯉꯒꯦ ꯍꯥꯏꯗꯨꯅ ꯁꯗꯥꯅꯟꯗꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯅꯨꯃꯤꯠꯇꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯗꯥꯅꯟꯗꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁ꯭ꯔꯤꯅꯨꯕꯨ ꯀꯣꯔꯠꯇ ꯄꯨꯗꯨꯅ ꯆꯠꯀꯅꯨ ꯂꯝꯕꯤꯗ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯇꯨꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯗꯥꯅꯟꯗꯅꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯅꯨꯗꯤ ꯂꯣꯀꯞꯇ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯀꯔꯤꯒꯤꯅꯣ ꯁ꯭ꯔꯤꯅꯨꯁꯤ ꯂꯣꯀꯞꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯥꯏ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯣꯔꯠꯇ ꯄꯨꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯗꯥꯅꯟꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯦꯁꯥꯏ ꯑꯗꯨꯗ ꯁ꯭ꯔꯤꯅꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯇꯨꯅ ꯂꯤꯂꯥ ꯑꯁꯤ ꯁꯥꯟꯅꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁ꯭ꯔꯤꯅꯨꯕꯨ ꯄꯨꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯂꯤꯃꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯂꯤꯃꯥꯅ ꯒꯖꯥꯄꯇꯤꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯁ꯭ꯔꯤꯅꯨꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯒꯖꯥꯄꯇꯤꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯦꯁꯥꯏ ꯑꯗꯨꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯗꯥꯅꯟꯗꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯁꯥꯏ ꯑꯗꯨꯗꯤ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯅꯨ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯅꯨꯁꯨ ꯗꯥꯏꯔꯦꯛ ꯒꯖꯥꯄꯇꯤꯒꯤ ꯃꯅꯥꯛꯇ ꯒꯖꯥꯄꯇꯤꯒꯤ ꯕ꯭ꯔꯤꯛ ꯐꯥꯔꯝ ꯑꯗꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛ ꯒꯖꯥꯄꯇꯤꯗ ꯍꯪꯂꯛꯂꯤꯕꯁꯤ ꯅꯪꯅ ꯏꯕꯣꯛ ꯍꯥꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯔꯤꯅꯨꯅ ꯂꯣꯀꯞꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯖꯥꯄꯇꯤꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯗꯨꯁꯨ ꯂꯣꯀꯞ ꯑꯗꯨꯗ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯁ꯭ꯔꯤꯅꯨꯗ ꯃꯕꯣꯛ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯔꯛꯈꯤ ꯃꯗꯨꯗꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯅ ꯃꯤꯉꯣꯟꯗ ꯕꯟꯙꯟ ꯊꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯕꯣꯛ ꯑꯗꯨꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯃꯟꯗꯤꯔꯒꯤ ꯎꯠꯁꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯗ ꯑꯣꯔꯗꯔ ꯄꯤꯈꯤ ꯑꯗꯨꯒ ꯁꯅꯥ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯍꯌꯦꯡ ꯄꯨꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩ ꯋꯥꯔꯙꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯖꯥꯄꯇꯤꯗ ꯍꯥꯏꯈꯤ ꯒꯖꯥꯄꯇꯤꯒꯤ ꯃꯕꯣꯛ ꯑꯁꯦꯡꯕꯅꯤ ꯋꯥꯔꯙꯥꯗꯤ ꯃꯕꯣꯛ ꯑꯗꯨꯅ ꯁꯨꯝ ꯃꯁꯨꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯙꯥ ꯑꯃꯁꯨꯡ ꯁ꯭ꯔꯤꯅꯨꯕꯨꯁꯨ ꯂꯨꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯅꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯂꯤꯃꯥ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯁꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯟꯗꯤꯔꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯕꯟꯙꯟ ꯊꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯙꯥꯗ ꯍꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯋꯥꯔꯙꯥꯅ ꯈꯨꯡꯒꯪ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯤ ꯏꯀꯥꯏꯕꯗꯒꯤ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯖꯥꯄꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯀꯩꯗꯧꯕ ꯁꯤꯗꯣꯔꯤꯕ ꯁꯤꯕꯗꯤ ꯏꯕꯣꯛꯅ ꯁꯤꯒꯗꯕꯅꯤ ꯍꯅꯨꯕꯤꯗꯨꯅ ꯁꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯁꯤ ꯍꯥꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅꯗꯤ ꯒꯖꯥꯄꯇꯤꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯂꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯁꯤꯕꯨ ꯍꯨ ꯄꯤꯖꯔꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯕꯣꯛ ꯑꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯁ꯭ꯔꯤꯅꯨꯕꯨ ꯊꯥꯗꯨꯅ ꯃꯕꯣꯛꯄꯨ ꯆꯥꯛ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯅꯨꯗꯤ ꯃꯍꯥꯛꯅ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯖꯔꯛꯄ ꯇꯥꯔꯒꯁꯨ ꯆꯥꯛ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯖꯥꯄꯇꯤꯅ ꯍꯨ ꯌꯥꯟꯁꯤꯜꯂꯗꯨꯅ ꯃꯕꯣꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯕꯣꯛꯇ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄ ꯆꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯅꯨꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤꯅ ꯃꯕꯣꯛ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯟꯖꯔꯝꯃꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯕꯣꯛ ꯑꯗꯨ ꯁꯤꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯅꯁꯨ ꯆꯤꯡꯅꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯒꯖꯥꯄꯇꯤꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯋꯥꯔꯙꯥꯗ ꯍꯥꯏꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯙꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯉꯣꯟꯗ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯋꯥꯔꯙꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯃꯍꯥꯛꯅ ꯃꯟꯗꯤꯔꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯒꯖꯥꯄꯇꯤꯗ ꯄꯤꯕ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯃꯕꯣꯛ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯒꯖꯥꯄꯇꯤꯕꯨ ꯐꯨꯕ ꯍꯧꯅꯔꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯔꯛꯄꯗꯒꯤ ꯋꯥꯔꯙꯥ ꯁꯤꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯁ꯭ꯔꯤꯅꯨꯅꯗꯤ ꯒꯖꯥꯄꯇꯤꯕꯨ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯍꯥꯏ ꯑꯗꯨꯕꯨ ꯒꯖꯥꯄꯇꯤꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯗꯨꯅ ꯁ꯭ꯔꯤꯅꯨꯕꯨ ꯇꯞꯇꯥꯅ ꯐꯨꯍꯟꯈꯤ ꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯅꯨꯅꯁꯨ ꯒꯖꯥꯄꯇꯤꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯈꯨꯠ ꯊꯥꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤ ꯆꯥꯟꯁ ꯂꯧꯗꯨꯅ ꯒꯖꯥꯄꯇꯤꯅ ꯑꯣꯏꯅ ꯁ꯭ꯔꯤꯅꯨꯕꯨ ꯇꯞꯇꯥꯅ ꯐꯨꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯕ꯭ꯔꯤꯛ ꯐꯥꯔꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨꯗ ꯁ꯭ꯔꯤꯅꯨ ꯊꯣꯝꯖꯤꯟꯈꯤ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯟꯗꯨꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯂꯣꯏꯅ ꯇꯩꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯁꯤꯟꯗꯨꯔ ꯇꯩꯕꯗꯒꯤ ꯃꯍꯥꯛ ꯚꯩꯔꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨ ꯆꯪꯉꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯖꯥꯄꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯝꯕꯗꯒꯤꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯇꯠ ꯀꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ
ꯑꯁꯨꯝ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯗꯨꯅ ꯒꯖꯥꯄꯇꯤꯕꯨ ꯂꯦꯡꯂꯗꯨꯅ ꯍꯥꯠꯈꯤ ꯒꯖꯥꯄꯇꯤꯒꯤ ꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨꯗ ꯆꯣꯡꯕ ꯃꯇꯝꯗ ꯁ꯭ꯔꯤꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯃꯁꯨꯡ ꯁ꯭ꯔꯤꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯖꯥꯄꯇꯤꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯒꯖꯥꯄꯇꯤꯒꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯣꯙ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯍꯌꯦꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯌꯦꯡꯅꯕ ꯑꯣꯏꯍꯟꯒꯅꯨ ꯑꯗꯨꯒ ꯃꯈꯣꯏꯅꯤꯁꯤ ꯂꯨꯅ ꯇꯤꯟꯅꯍꯜꯂꯨ ꯃꯁꯤ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯇꯝꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯅꯤꯁꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ ꯃꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯔꯤꯅꯨꯕꯨ ꯋꯥꯁꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯒꯖꯥꯄꯇꯤꯁꯨ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯀꯔꯃ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯣꯜ ꯑꯁꯤ ꯐꯪꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯈꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯑꯥꯏ ꯁꯗꯥꯅꯟꯗꯁꯨ ꯃꯍꯥꯛꯀꯤ ꯔꯤꯖꯥꯏꯟ ꯇꯧꯅꯤꯡꯕꯒꯤ ꯃꯔꯝ ꯑꯁꯤ ꯗꯤꯇꯦꯜ ꯑꯣꯏꯅ ꯆꯦ ꯑꯃꯗ ꯏꯔꯗꯨꯅ ꯃꯈꯣꯏ ꯑꯦꯁ.ꯄꯤ.ꯗ ꯊꯥꯖꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯁꯗꯥꯅꯟꯗꯅ ꯑꯦꯁ.ꯄꯤ.ꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯑꯁꯤ ꯑꯦꯛꯁꯦꯞ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯏꯔꯤꯕ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯌꯥꯎꯔꯤ ꯅꯪꯒꯤ ꯃꯔꯝꯗ ꯄꯦꯖ ꯑꯃꯅꯤ ꯌꯥꯎꯕꯅꯤ ꯃꯗꯨ ꯃꯨꯟꯅ ꯄꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯐꯣꯟ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯅꯨꯅ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨꯁꯨ ꯇꯥꯅ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯁꯥꯎ ꯀꯥꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯅꯕ ꯑꯣꯏꯍꯜꯂꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯍꯟꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯃꯟꯇ꯭ꯔꯤꯁꯤꯅ ꯂꯝ ꯀꯔꯥꯝꯕꯒꯤ ꯍꯛꯇꯗꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯗꯥꯅꯟꯗꯅ ꯁ꯭ꯔꯤꯅꯨ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯈꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯁ꯭ꯇꯔꯣꯡ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯍꯟꯈꯤꯗꯦ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁ꯭ꯔꯤꯅꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯔꯗꯔ ꯆꯥꯔꯖ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯣꯏꯅ ꯀꯟꯕꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯗꯥꯅꯟꯗꯅ ꯃꯍꯥꯛꯄꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯇꯥꯛꯄꯤꯈꯤ ꯋꯥꯔꯙꯥꯒꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯁ꯭ꯔꯤꯅꯨꯕꯨ ꯋꯥꯅꯤꯗꯥꯒ ꯂꯨꯍꯣꯡꯕꯤꯔꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯕꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯌꯦꯡꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ